morning. Punsꯤꯗ ꯑꯩ ꯂꯥꯏꯐꯇ ꯇꯧꯗꯕ ꯊꯕꯛꯅꯦ. ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ. ꯀꯌꯥꯝ ꯃꯣꯠꯅ ꯊꯝꯃꯤ. Hello ꯃꯌꯥꯝ last videoꯒꯤ video ꯃꯈꯥ ꯑꯣꯏꯗꯣꯏꯅꯤꯗꯣ ꯑꯩ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯅ ꯍꯧꯖꯤꯛ ꯄꯨꯡ 3:13 ꯇꯥꯔꯦꯕ ꯈꯪꯕ꯭ꯔꯥ. ꯅꯣꯡꯉꯥꯟꯗꯣꯔꯦ ꯄꯨꯡ 4 ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯛꯑꯅꯤ. ꯇꯨꯝꯕ ꯌꯥꯗꯦ. ꯅꯣꯡꯁꯨ ꯇꯥꯔꯛꯑꯦ. ꯑꯗꯣ ꯃꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯃꯃꯥꯁꯨ ꯍꯧꯒꯠꯂꯦ ꯅꯣꯡ ꯈꯥꯛꯄ ꯀꯩꯀꯥ ꯇꯧꯕꯗꯨꯗ ꯏꯟꯚꯔꯇꯔ ꯃꯨꯠꯍꯜꯂꯣꯅ. ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ. ꯌꯦꯡꯁꯦ ꯃꯌꯥꯝ ꯇꯨꯝꯕ ꯌꯥꯔꯒ ꯇꯨꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯔꯒ ꯍꯌꯦꯡ ꯀꯣꯛ ꯆꯦꯟꯒꯦ ꯈꯪꯗꯦ. ꯊꯦꯡꯕꯤꯌꯨ. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯗꯩꯒꯅꯅꯦ ꯉꯥ ꯑꯄꯨꯝꯕꯗꯣ ꯉꯧꯊꯣꯛꯑꯝꯒꯦ ꯑꯩꯅ ꯉꯧꯊꯣꯛꯏ ꯈꯪꯉꯕ ꯑꯍꯤꯡꯁꯤꯗ ꯃꯥ ꯆꯤꯡꯆꯥ ꯇꯧꯗꯣꯔꯤ. ꯁꯣꯝꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯗꯣꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ. ꯄꯨꯟꯁꯤꯗ ꯑꯩ ꯂꯥꯏꯐꯇ ꯇꯧꯗꯕ ꯊꯕꯛꯅꯦ. ꯑꯩ ꯉꯁꯤꯐꯥꯎ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯅꯥꯕꯁꯨ ꯇꯧꯗꯦꯕ ꯈꯪꯕ꯭ꯔꯥ. ꯉꯁꯤ ꯇꯧꯔꯤꯁꯤꯅꯦ ꯈꯪꯕ꯭ꯔꯥ. ꯄꯨꯡ 12 ꯐꯥꯎꯕ ꯑꯩ ꯃꯣꯕꯥꯏꯜ ꯌꯦꯡꯉꯝꯃꯦ ꯑꯗꯨꯐꯥꯎ ꯇꯨꯝꯅꯤꯡꯗꯦ. ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯑꯩꯁꯦ ꯄꯨꯡ 12:30ꯗꯒꯤ ꯁꯨꯝ ꯈꯔ ꯌꯦꯡꯉꯝꯃꯒ ꯇꯨꯝꯕ ꯊꯦꯝꯕꯅꯦꯕ. ꯄꯨꯡ 1ꯗꯩ ꯐꯖꯅ ꯑꯩ ꯇꯨꯝꯊꯔꯦ. ꯑꯗꯣ 1ꯗꯒꯤ ꯑꯃꯨꯛ ꯄꯨꯡꯈꯥꯏꯃꯨꯛ ꯇꯨꯝꯃꯒ ꯑꯃꯨꯛ ꯐꯨꯜꯂꯦ ꯈꯪꯕ꯭ꯔꯥ. ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯇꯨꯝꯊꯕ ꯌꯥꯗꯕ ꯐꯔꯛꯇꯨꯅꯦ ꯇꯧꯔꯤꯅꯦꯕ. ꯃꯃꯥ ꯀꯟꯅ ꯉꯥꯡꯍꯧꯔꯦꯕ ꯈꯪꯕ꯭ꯔꯥ. ꯌꯦꯡꯍꯜꯂꯒꯦ ꯈꯪꯕ꯭ꯔꯥ ꯑꯍꯤꯡꯁꯤꯗ. ꯃꯥꯗꯤ ꯇꯨꯝꯃꯦꯕ. ꯃꯥꯗꯤ ꯄꯨꯡ 10-11ꯗꯩ ꯐꯖꯅ ꯇꯨꯝꯈ꯭ꯔꯕꯅꯦꯕ. ꯍꯧꯒꯠꯂꯀꯥꯟꯗ ꯉꯥꯡꯍꯧꯔꯤ. ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ. ꯄꯨꯡꯒ ꯃꯤꯅꯤꯠ 19 AM ꯑꯣꯏꯔꯦ. ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ. ꯃꯌꯥꯝ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅꯅꯦ ꯆꯥꯛ ꯈꯤꯇꯪ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯗꯣ ꯀꯩ ꯁꯪꯒꯣꯝꯒ ꯇꯧꯔꯒ ꯆꯥꯔꯒ ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣꯝ ꯇꯥꯔꯤ. ꯆꯥꯈꯤꯒꯦ ꯃꯌꯥꯝꯗꯨꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩꯈꯣꯏ ꯃꯥ ꯉꯥ ꯉꯧꯕ ꯎꯠꯄ ꯂꯣꯏꯗ꯭ꯔꯤ. ꯆꯥꯁꯜꯂꯦ ꯃꯌꯥꯝ. ꯑꯩꯅ ꯆꯥꯁꯜꯂꯦ ꯃꯌꯥꯝ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯌꯥꯝ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯁꯨꯝ ꯇꯧꯗꯅ ꯑꯩ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯇꯨꯝꯒꯦꯕꯣ ꯀꯣ ꯃꯌꯥꯝ. ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯅꯝꯃꯛꯀꯦ. ꯌꯥꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯅꯝꯃꯛꯑꯒꯦ. ꯋꯦꯗꯔ ꯃꯨꯠꯊꯠꯈ꯭ꯔꯦ. ꯅꯣꯡ ꯂꯥꯛꯄꯅꯤꯅ ꯃꯃꯥ ꯉꯥꯡꯍꯧ ꯂꯣꯏꯔꯦ. ꯑꯩ ꯇꯨꯝꯕ ꯊꯦꯡꯒꯦꯅ ꯐꯃꯨꯡ ꯀꯥꯈꯠꯂꯦ. ꯑꯗꯣ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ. ꯇꯨꯝꯈ꯭ꯔꯗꯤ ꯇꯨꯝꯈ꯭ꯔꯦ. ꯇꯨꯝꯗ꯭ꯔꯗꯤ ꯍꯧꯒꯠꯂꯅꯤ. ꯄꯨꯡ 3:30 ꯇꯥꯔꯦ. ꯅꯣꯡꯉꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯤ ꯍꯣꯠꯅꯔꯤꯅꯣ ꯈꯪꯗꯦ. ꯂꯥꯏꯠ ꯃꯨꯠꯊꯠ. ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟ ꯃꯈꯣꯡꯗ ꯆꯠꯈ꯭ꯔꯅꯤ ꯅꯣꯡꯉꯥꯜꯂꯦꯅ ꯄꯨꯡ 4 ꯇꯥꯔꯛꯑꯗꯤ. ꯅꯣꯡꯉꯥꯜꯂꯦ ꯃꯌꯥꯝ. ꯄꯨꯡ 4:30 ꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯡ 4:30 ꯐꯥꯎ ꯇꯨꯝꯕ ꯌꯥꯔꯝꯗꯦꯕ. ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯅ ꯇꯨꯝꯗꯕ ꯌꯥꯗꯦ. ꯇꯨꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯅꯝꯐꯨꯗ ꯇꯨꯝꯃꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯩꯁꯦ ꯅꯝꯐꯨꯗ ꯑꯗꯨꯝ. ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯦꯇꯔꯗꯦ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯦ ꯉꯁꯤꯁꯦ ꯈꯔꯗꯤ ꯊꯦꯡꯉꯦ. ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯍꯧꯒꯠꯄꯗ ꯊꯦꯡꯉꯦ. ꯊꯦꯡꯉꯁꯨ ꯑꯩꯅ ꯂꯥꯏ ꯁꯦꯕꯥꯁꯦ ꯇꯧꯔꯦꯕꯀꯣ. ꯑꯩꯒꯤꯅꯤꯅ ꯈꯨꯔꯝꯗꯕꯗꯤ ꯌꯥꯗꯦ ꯉꯁꯤ ꯅꯨꯃꯤꯠꯇ. ꯑꯗꯨꯗꯨꯒꯤ ꯑꯩ ꯐꯖꯅ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯃꯌꯥꯝ ꯇꯨꯂꯁꯤꯕꯣꯡꯗ ꯂꯥꯏ ꯈꯨꯔꯝꯒꯦꯅ ꯇꯧꯔꯤꯅꯤ. ꯑꯗꯣ ꯑꯩ ꯐꯖꯅ ꯂꯥꯏ ꯈꯨꯔꯝꯃꯅꯤ. ꯇꯨꯂꯁꯤꯕꯣꯡꯁꯦ ꯐꯖꯅ ꯇꯩꯊꯣꯛꯄꯤꯅꯤ. ꯑꯗꯣ ꯃꯌꯥꯝ ꯃꯤ ꯑꯃꯃꯝ ꯂꯩꯕꯅꯦꯕꯀꯣ. ꯅꯣꯡ ꯇꯥꯔꯦ ꯍꯥꯏꯅ ꯇꯨꯂꯁꯤꯕꯣꯡꯗ ꯋꯥꯏ ꯇꯩꯗꯕ ꯂꯩꯌꯦꯕꯀꯣ. ꯇꯨꯂꯁꯤꯕꯣꯡꯗ ꯋꯥꯏ ꯇꯩꯊꯣꯛꯇꯅ ꯙꯨꯞ ꯊꯥꯕ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯑꯩ ꯃꯌꯥꯝ ꯎꯔꯦꯕ. ꯑꯗꯣ ꯎꯕꯗꯣ ꯃꯤꯠꯅ ꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯦꯀꯣ. ꯑꯩꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯂꯁꯤꯕꯣꯡꯗ ꯅꯣꯡ ꯇꯥꯔꯁꯨ ꯑꯁꯨꯝ ꯇꯨꯂꯁꯤꯕꯣꯡꯗꯣ ꯇꯩꯊꯣꯛꯄꯤꯌꯣꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏ ꯇꯩ ꯂꯣꯏꯔꯝꯃꯒ ꯂꯩ ꯍꯦꯛꯎꯔꯤꯅꯤ. ꯂꯩ ꯀꯠꯀꯦꯅ ꯇꯨꯂꯁꯤꯕꯣꯡꯗ. ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯅꯤꯡꯊꯧꯗ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯂꯥꯏꯅꯤꯡꯊꯧꯗ ꯃꯆꯨ ꯅꯥꯏꯕ ꯂꯩ ꯀꯠꯀꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯆꯨ ꯅꯥꯏꯕ ꯂꯩ ꯀꯠꯇ꯭ꯔꯦꯕ. ꯂꯥꯏꯅꯤꯡꯊꯧꯗ ꯍꯧꯖꯤꯛ ꯂꯩ ꯑꯃꯐꯥꯎ ꯀꯠꯇ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧꯗ ꯈꯨꯔꯝ ꯂꯣꯏꯔꯒ ꯑꯩ ꯇꯨꯂꯁꯤꯕꯣꯡꯗ ꯑꯃꯨꯛ ꯈꯨꯔꯝꯕ ꯍꯥꯏꯗꯤ ꯙꯨꯞ ꯊꯥꯕ ꯊꯣꯛꯂꯛꯑꯦ. ꯑꯗꯨꯒ ꯐꯖꯅ ꯇꯧꯅ ꯑꯩ ꯐꯖꯅ ꯅꯤꯡꯖꯔꯦ ꯃꯌꯥꯝ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩ ꯁꯥꯊꯤꯅ ꯂꯥꯏ ꯅꯤꯡꯉꯤꯀꯣ. ꯑꯩꯒꯤ ꯅꯤꯡꯖꯕ ꯈꯣꯠꯆꯕ ꯄꯨꯝꯅꯃꯛ ꯊꯨꯡꯉꯥꯏꯅ ꯑꯩ ꯐꯖꯅ ꯈꯨꯔꯨꯝꯖꯩ. ꯑꯗꯨꯗꯒꯤꯕꯨꯗꯤ ꯏꯅꯝꯃꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯇꯧꯖꯔꯅꯤ. ꯑꯗꯣ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅꯤꯅꯀꯣ. ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯇꯔꯗꯦꯗ ꯈꯨꯔꯨꯝꯖꯕꯁꯦ ꯁꯤꯈꯩꯁꯦ ꯑꯩ ꯐꯖꯅ ꯅꯤꯡꯖꯔꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯃꯍꯥꯗꯦꯕꯇ ꯂꯥꯛꯏꯅꯦ. ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ
ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯪꯉꯦ ꯁꯇꯔꯗꯦꯗ ꯅꯪ ꯃꯦꯔꯥꯃꯦꯁ ꯁꯦꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯃꯝ ꯑꯗꯨꯝ ꯃꯔꯝ ꯂꯩꯅꯒ ꯍꯦꯟꯅꯩꯗꯅꯀꯣ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯐꯠꯇꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯀꯔꯤꯝ ꯂꯩꯖꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯦꯟꯖꯔꯤꯁꯤꯅ ꯀꯔꯤꯝꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯀꯣ ꯁꯇꯔꯗꯦꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩ ꯃꯦꯔꯥꯃꯦꯁ ꯆꯥꯎ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯅ ꯑꯩꯁꯨ ꯊꯥꯖꯗꯅ ꯍꯥꯏꯗꯤ ꯑꯝꯇꯪ ꯍꯦꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯤꯡꯖꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯏꯁꯣꯔꯒꯤꯗꯃꯛꯇ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯃꯦꯔꯥꯃꯦꯁ ꯆꯥꯕꯗ ꯀꯔꯤꯝ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯝ ꯋꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯦꯟꯖꯔꯒ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯙꯨꯞꯄꯇꯤꯗ ꯊꯥꯔꯒ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯇꯔꯨ ꯈꯨꯗꯤꯡꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯄꯟꯕ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯂꯩꯖꯗꯦ ꯍꯥꯏꯕꯅꯦꯀꯣ ꯂꯩꯖꯗꯦ ꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯕꯗꯩꯗꯨꯅ ꯑꯩꯁꯨ ꯁꯇꯔꯗꯦ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯉꯝꯃꯤꯈꯩ ꯑꯩ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯕꯗ ꯑꯩ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯁꯨꯃꯥꯏꯅ ꯃꯦꯔꯥꯃꯦꯁ ꯍꯦꯟꯖꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯨꯔꯨꯝꯅ ꯂꯣꯏꯔ ꯀꯔꯤ ꯇꯧꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯍꯤꯟꯖꯥꯡ ꯊꯣꯡꯅ ꯂꯣꯏꯔꯝꯃꯦ ꯏꯅꯝꯃꯅ ꯑꯌꯨꯛꯇ ꯇꯥꯆꯧꯗꯣ ꯊꯕꯛ ꯆꯠꯄꯅꯤꯅ ꯉꯟꯅ ꯃꯥ ꯑꯗꯨꯝ ꯉꯟꯅ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯦꯕ ꯕꯥꯔꯣꯒꯤꯁꯨ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯉꯦ ꯃꯦꯔꯥꯃꯦꯁꯅꯦ ꯑꯗꯣ ꯆꯉꯥꯡ ꯂꯣꯜꯂꯝꯃꯦ ꯆꯥꯒꯤ ꯃꯆꯟꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯔꯔꯣꯏ ꯍꯦꯜꯂꯅꯤ ꯕꯥꯔꯣꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯂꯩ ꯑꯃꯥꯡꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯦꯡꯗꯣꯛꯎꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯐꯦꯡꯒꯦ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯕꯥꯜꯇꯤꯟꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯃꯔꯛꯇ ꯊꯝꯕꯒꯤ ꯄꯨꯔꯥ ꯂꯩꯈꯣꯝ ꯆꯣꯡꯉꯦ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯈꯟꯗꯕꯅꯤꯅꯅꯦꯀꯣ ꯃꯊꯛꯇ ꯃꯌꯥꯝ ꯄꯗꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯔꯒ ꯆꯣꯡꯕꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯆꯣꯡꯉꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯐꯦꯡꯈꯤꯒꯦ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯕꯣꯁꯥꯁꯦ ꯑꯍꯤꯡ ꯅꯣꯡ ꯇꯥꯕꯗꯨꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯣꯟꯊꯅ ꯂꯩꯌꯦꯕꯗꯨꯅꯅꯦ ꯆꯠꯄꯤ ꯑꯁꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯍꯩꯅꯗꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯥꯝꯊꯣꯛꯑꯒ ꯑꯝꯇꯪ ꯅꯨꯡꯁꯥꯁꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯥꯗꯣꯛꯔꯤꯉꯩꯁꯤꯗ ꯐꯧꯗꯣꯛꯀꯦ ꯑꯗꯨꯒ ꯑꯃ ꯁꯤꯟꯗꯣꯛꯀꯦ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯃꯣꯠꯄ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯁꯦ ꯑꯩꯉꯣꯟꯗꯇ ꯊꯣꯛꯑꯦ ꯑꯅꯝꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯨꯅꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯇꯧꯔꯒ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯒ ꯑꯝꯇ ꯐꯧꯗꯣꯛꯎꯒꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯕꯣꯁꯇꯥꯗꯣ ꯂꯧꯈꯠꯂꯨꯔꯕꯅꯤꯅ ꯁꯤꯁꯦ ꯃꯃꯥꯏ ꯐꯅꯦꯛ ꯐꯠꯇꯕꯁꯦ ꯊꯥꯖꯤꯜꯂꯦ ꯀꯥꯕꯣꯛ ꯑꯀꯪꯕꯁꯦꯀꯣ ꯇꯩꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯐ꯭ꯔꯤꯖꯁꯦ ꯀꯌꯥꯝ ꯃꯣꯠꯅ ꯊꯝꯃꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯔꯥꯡ ꯃꯃꯥꯅ ꯉꯥ ꯑꯄꯨꯝꯕ ꯊꯝꯕꯗꯣ ꯐ꯭ꯔꯤꯖꯇꯣ ꯀꯥꯔꯦꯟꯗꯣ ꯁꯣꯟꯕꯅꯤꯅ ꯆꯂꯥꯏꯗꯦꯗꯅꯀꯣ ꯑꯗꯨꯅ ꯉꯥ ꯑꯄꯨꯝꯕ ꯊꯝꯕꯗꯨꯅꯅꯦ ꯍꯦꯛꯇ ꯃꯥꯒꯤ ꯃꯍꯤ ꯃꯅꯥꯏꯁꯤꯡꯁꯤꯅ ꯅꯝꯊꯤꯕꯅ ꯐ꯭ꯔꯤꯖꯁꯦ ꯍꯥꯡꯗꯣꯛꯄꯗ ꯉꯥ ꯇꯥꯔꯤꯁꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯥꯏꯁꯤꯅꯤ ꯃꯣꯏꯅ ꯃꯣꯠꯍꯟꯒꯅꯤ ꯃꯣꯏꯅ ꯁꯦꯡꯗꯣꯛꯄꯁꯨ ꯈꯪꯉꯕ ꯑꯃꯐꯥꯎ ꯈꯪꯉꯣꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯌꯥꯝꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯣꯠꯂꯤꯁꯤꯡꯁꯦ ꯂꯣꯏ ꯃꯣꯏꯅꯦ ꯊꯝꯕꯇꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯝꯇꯪ ꯐꯦꯡꯗꯣꯛꯈꯤꯒꯦ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯑꯝꯇ ꯀ꯭ꯂꯤꯟ ꯇꯧꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯁꯦꯡꯗꯣꯛꯄ ꯐꯖꯅ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝꯁꯤꯅꯤ ꯑꯩꯅ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯗꯤ ꯑꯩ ꯁꯨꯝ ꯉꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯂꯩꯕ ꯉꯝꯗꯦ ꯃꯣꯏꯗꯤ ꯂꯩꯕ ꯉꯝꯃꯤ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯐꯤ ꯀꯛꯑꯝꯕꯅꯦꯕ ꯁꯤꯗ ꯅꯝꯊꯤꯃꯟꯗꯅ ꯑꯩꯁꯦ ꯁꯤ ꯁꯦꯡꯗꯣꯛꯏꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯁꯤꯅꯤ ꯅꯤꯉꯣꯜꯒꯤ ꯄꯨꯟꯁꯤ ꯐꯠꯇ ꯍꯥꯎꯊꯤ ꯁꯦꯡꯗꯣꯛꯄꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯨ ꯃꯈꯣꯡ ꯐꯨꯔꯤ ꯊꯨꯡꯕꯒꯤ ꯆꯐꯥꯠꯄꯒꯤ ꯇꯥꯕ ꯎꯅꯥꯗ ꯄꯨꯟꯁꯤꯜ ꯂꯩ ꯆꯥꯝꯃꯦ ꯃꯆꯥꯅꯤ ꯉꯥꯅꯝ ꯅꯝꯒꯥꯏ ꯐꯩꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯒꯤꯗꯤ ꯃꯦꯔꯥꯃꯦꯁꯇꯣ ꯌꯨꯝꯁꯤꯒ ꯃꯦꯔꯥꯃꯦꯁ ꯍꯦꯜꯂꯦ ꯍꯥꯏꯖꯕꯇꯅꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅꯤꯀꯣ ꯃꯦꯔꯥꯃꯦꯁ ꯍꯦꯟꯗꯣꯏꯕ ꯑꯗꯣ ꯃꯣꯏ ꯄꯨꯝꯅꯃꯛꯇꯤ ꯁꯨꯝ ꯉꯥ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯃꯥꯕꯨꯗꯤ ꯆꯥꯗ꯭ꯔꯦ ꯃꯃꯥꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯔꯦ ꯁꯤꯗ ꯑꯗꯣ ꯏꯕꯣꯛꯁꯨ ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯃꯣꯏ ꯁꯣꯝꯗ ꯁꯥꯏꯗꯠꯇ ꯃꯣꯏ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯉꯁꯥꯏ ꯃꯃꯥꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯑꯁꯤꯅ ꯈꯔ ꯄꯧꯕꯀꯣ ꯑꯗꯣ ꯁꯤꯅ ꯈꯔ ꯑꯀꯨꯞꯄꯁꯤꯅꯅꯦ ꯉꯥꯅꯝ ꯅꯝꯗꯣꯏꯅꯦꯕ ꯑꯗꯣ ꯉꯥꯅꯝ ꯅꯝꯕꯒꯤ ꯃꯃꯥꯅ ꯁꯤꯒ ꯊꯨꯝꯒ ꯆꯅꯝꯒ ꯆꯥꯏꯁꯜꯂꯦ ꯑꯗꯣ ꯉꯥꯅꯝ ꯅꯝꯕꯁꯦ ꯃꯆꯜ ꯁꯨꯅ ꯈꯪꯗꯦ ꯉꯥꯅꯝ ꯅꯝꯕꯁꯦ ꯃꯤ ꯈꯔꯗꯤ ꯌꯥꯝ ꯃꯆꯜ ꯁꯨꯅ ꯍꯥꯞꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯆꯜ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯏꯉꯪ ꯃꯅꯥꯅꯦꯕ ꯑꯗꯣ ꯌꯥꯏꯉꯪ ꯃꯅꯥꯁꯤꯅ ꯖꯣꯝꯃꯒ ꯅꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯣ ꯃꯃꯥꯅ ꯉꯥꯅꯝ ꯅꯝꯃꯤꯉꯩꯗ ꯑꯩ ꯐꯝꯃꯒ ꯌꯦꯡꯒꯦ ꯑꯗꯣ ꯊꯣꯛꯂꯛꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯩꯒ ꯍꯧꯒꯠꯈ꯭ꯔꯦ ꯉꯥꯅꯝ ꯅꯝꯕꯒꯤ ꯀꯨꯏꯔꯦ ꯉꯥꯅꯝ ꯆꯥꯗꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯅꯥꯗ ꯍꯥꯞꯆꯤꯜꯂꯦꯅꯀꯣ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯌꯣꯝꯁꯤꯜꯂꯒꯅꯦꯀꯣ ꯇꯩꯗ ꯊꯝꯃꯅꯤꯅ ꯑꯗꯨꯒ ꯃꯊꯛꯇ ꯑꯂꯨꯝꯕ ꯄꯣꯠ ꯑꯃꯅ ꯅꯟꯊꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯀꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯖꯃꯥꯅꯥꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯖꯃꯥꯅꯥꯅꯤ ꯍꯧꯖꯤꯛ ꯁꯤ ꯈꯨꯠꯇ ꯃꯣꯕꯥꯏꯜ ꯑꯃ ꯁꯤ ꯈꯨꯠꯇꯁꯨ ꯃꯣꯕꯥꯏꯜ ꯑꯃ
ꯈꯨꯠꯇꯁꯨ ꯃꯣꯕꯥꯏꯜ ꯑꯃ ꯍꯧꯖꯤꯛ ꯐꯝꯗꯅ ꯋꯥꯊꯤ ꯉꯥꯡꯅꯕꯩ ꯃꯇꯝ ꯂꯩꯅꯗ꯭ꯔꯦ ꯃꯤ ꯄꯪꯆꯤꯡꯗ ꯆꯤꯡꯅꯕꯤꯅꯤ ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯅ ꯇꯧꯅꯁꯨ ꯃꯇꯝ ꯂꯦꯟꯈ꯭ꯔꯦ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯈꯪꯉꯕ ꯉꯥꯄ꯭ꯔꯨꯝ ꯊꯣꯛꯑꯦꯅꯅꯦ ꯈꯪꯕ꯭ꯔꯥ ꯉꯥꯄ꯭ꯔꯨꯝ ꯐꯥꯕ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕ ꯃꯣꯏ ꯉꯥꯄ꯭ꯔꯨꯝ ꯐꯥꯗꯦ ꯀꯟꯅ ꯇꯧꯅꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯌꯦꯡꯃꯤꯟꯅꯁꯤ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯉꯥꯄ꯭ꯔꯨꯝꯁꯦ ꯁꯤꯗ ꯃꯀꯣꯛ ꯊꯤꯡꯒꯠꯂ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯥ ꯀꯌꯥꯝ ꯐꯖꯅ ꯁꯤꯁꯦ ꯂꯧꯕꯨꯛꯇꯅꯦꯕꯀꯣ ꯄꯨꯈ꯭ꯔꯤꯗ ꯅꯠꯇꯦꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯌꯥꯝꯗꯤ ꯁꯤꯡꯉꯤ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯁꯨꯃꯥꯏꯅ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯦ ꯌꯥꯝ ꯍꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯤꯒꯤ ꯉꯥꯄ꯭ꯔꯨꯝꯁꯤꯗꯤ ꯁꯤꯡꯉꯤ ꯍꯥꯏ ꯑꯗꯣ ꯃꯥ ꯐꯥ ꯃꯑꯣꯡꯗ ꯐꯅ ꯀꯨꯏꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯇꯩ ꯃꯈꯥ ꯂꯩꯇ꯭ꯔꯦ ꯕꯥꯏ ꯕꯥꯏ